ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯟꯗ꯭ꯔꯂꯥꯏꯅ ꯑꯍꯥꯟꯕꯗ ꯊꯥꯒꯠꯄ ꯍꯔꯥꯎ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯨꯖꯔꯛꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯒꯦꯝꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯣꯞ ꯅꯝꯕꯔ 1ꯗ ꯂꯩꯔꯤꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯄꯥꯝꯅ ꯁꯥꯟꯅꯔꯤꯕ PUBG ꯃꯣꯕꯥꯏꯜ ꯒꯦꯃꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ 4GB RAM ꯑꯣꯏꯕ ꯑꯃꯗꯤ 4GBꯒꯤ ꯃꯊꯛꯇ ꯂꯩꯈ꯭ꯔꯕ RAM ꯈꯨꯗꯤꯡꯃꯛꯁꯤꯡꯗꯗꯤ ꯂꯦꯛ ꯑꯣꯏꯕ ꯌꯥꯎꯗꯅ ꯍꯦꯡ ꯆꯠꯄ ꯌꯥꯎꯗꯅ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯁꯥꯟꯅꯕ ꯉꯝꯃꯤ ꯑꯗꯨꯕꯨ 2GB ꯑꯃꯗꯤ 3GB RAM ꯑꯣꯏꯕ ꯑꯦꯟꯗ꯭ꯔꯣꯏꯗ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕꯗ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯉꯝꯗꯕ ꯂꯦꯛ ꯑꯣꯏꯕ ꯒꯦꯃꯤꯡ ꯀꯟꯇ꯭ꯔꯣꯜ ꯑꯗꯨꯗ ꯈꯔ ꯂꯦꯛ ꯑꯣꯏꯔꯛꯄ ꯑꯗꯒꯤ ꯍꯦꯡ ꯆꯠꯄ ꯌꯥꯎꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯅ ꯈꯔ ꯁꯥꯐꯅ ꯁꯥꯟꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩꯅ ꯄꯨꯖꯔꯛꯄ ꯚꯤꯗꯤꯑꯣꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯌꯦꯡꯕ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯏꯟꯗ꯭ꯔꯂꯥꯏ ꯑꯣꯜ ꯏꯟ ꯋꯥꯟ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯕꯦꯜ ꯑꯥꯏꯀꯣꯟ ꯑꯗꯨ ꯅꯝꯕꯤꯌꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯁꯤꯌꯔ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯃꯤꯟꯅꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯕꯁꯤ ꯑꯩꯅ ꯅꯣꯂꯣꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯍꯧꯖꯤꯛ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯃꯤꯟꯅꯔꯒ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨꯗ ꯌꯦꯡꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕꯁꯤ PUBG ꯃꯣꯕꯥꯏꯜ ꯒꯦꯃꯤꯡ ꯑꯁꯤ ꯁꯥꯟꯅꯕ ꯃꯇꯝꯗ 2GB ꯑꯃꯗꯤ 3GB RAM ꯑꯣꯏꯕꯁꯤꯡꯁꯤꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯅ ꯁꯥꯟꯅꯩ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ PUBG ꯃꯣꯕꯥꯏꯜ ꯒꯦꯃꯤꯡ ꯑꯁꯤꯅ something ꯃꯍꯥꯛꯅ 2 point something GB ꯑꯁꯤ RAMꯗ ꯀꯟꯁꯤꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁ ꯑꯁꯤ ꯌꯥꯝꯅ ꯂꯦꯝꯍꯧꯗꯕꯅ ꯑꯩꯈꯣꯏꯒꯤ 2GB ꯑꯗꯨꯒ 3GB RAM ꯑꯣꯏꯕꯁꯤꯡꯗꯗꯤ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯂꯦꯛ ꯑꯣꯏꯔꯛꯄ ꯍꯦꯡ ꯆꯠꯄ ꯑꯁꯤꯒꯨꯝꯕ ꯇꯧꯗꯨꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯁꯥꯟꯅꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯗꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯒꯗꯒꯦ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯕ꯭ꯔꯖꯜ ꯑꯁꯤ ꯑꯩꯈꯣꯏ ꯅꯦꯝꯍꯟꯕ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯒ꯭ꯔꯥꯐꯤꯛ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯣꯗ ꯊꯝꯂꯒ ꯃꯗꯨ ꯁꯥꯟꯅꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯔ ꯃꯈꯩꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯥꯟꯅꯕꯗ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯁꯥꯟꯅꯕ ꯉꯝꯗꯕ ꯂꯦꯛ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯈꯪꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯔꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯏꯍꯥꯟ ꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯅ ꯄ꯭ꯂꯦ ꯁ꯭ꯇꯣꯔ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗꯨꯗ ꯌꯥꯎꯔꯤꯕ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯨꯗ ꯆꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯄ꯭ꯂꯦ ꯁ꯭ꯇꯣꯔ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯣꯄꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅ ꯊꯤꯒꯗꯒꯦ ꯍꯥꯏꯔꯒꯗꯤ GFX ꯇꯨꯜ ꯍꯥꯏꯅ ꯊꯥꯕꯤꯔꯣ ꯑꯗꯨꯒ ꯃꯁꯤ ꯁꯔꯆ ꯇꯧꯕꯤꯔꯣ GFX ꯇꯨꯜ ꯍꯥꯏꯕꯁꯤ ꯊꯥꯔꯕ ꯃꯇꯨꯡꯗ ꯃꯁꯤꯗ ꯊꯣꯔꯛꯂꯤꯕ ꯃꯥꯒꯤ ꯑꯥꯏꯀꯣꯟ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯠꯇꯤꯡꯒꯤ ꯃꯑꯣꯡꯗ ꯂꯩꯔꯒ ꯄꯥꯅꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯑꯗꯨꯒ GFX ꯇꯨꯜ ꯍꯥꯏꯅ ꯊꯥꯔꯒ ꯂꯩꯔꯦ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯣ ꯏꯟꯁꯇꯣꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤꯗꯤ ꯏꯟꯁꯇꯣꯜ ꯇꯧꯈꯤꯕꯒꯤ ꯃꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯑꯣꯄꯟ ꯍꯥꯏꯅ ꯊꯣꯛꯑꯒ ꯂꯩꯕꯅꯤ ꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯣ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯗꯨ ꯕꯦꯛ ꯍꯟꯕꯤꯔꯣ ꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ GFX ꯇꯨꯜ ꯑꯁꯤ ꯍꯥꯡꯗꯣꯛꯄꯤꯔꯣ ꯃꯁꯤ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯑꯣꯞꯁꯟ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤ ꯁꯦꯂꯦꯛ ꯕ꯭ꯔꯖꯜ ꯑꯁꯤꯅꯤ ꯁꯦꯂꯦꯛ ꯕ꯭ꯔꯖꯜ ꯑꯁꯤ ꯑꯩꯈꯣꯏꯅ 0.110 ꯕ꯭ꯔꯦꯀꯦꯠꯇ GP ꯍꯥꯏꯅ ꯂꯩꯔꯤꯕ ꯕ꯭ꯔꯖꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯦꯂꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯣꯔꯤ ꯐꯣꯔ ꯑꯦꯗꯚꯔꯇꯥꯏꯁ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯔꯤꯖꯣꯂꯨꯁꯟ ꯂꯩꯒꯅꯤ ꯔꯤꯖꯣꯂꯨꯁꯟ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯥꯏ ꯑꯣꯏꯅ ꯊꯝꯕꯗꯤ ꯌꯥꯗ꯭ꯔꯦ ꯃꯁꯤꯗ ꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗ 960x540 ꯍꯥꯏꯔꯤꯕ ꯔꯤꯖꯣꯂꯨꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯊꯝꯕꯤꯔꯣ ꯒꯦꯃꯤꯡꯒꯤ ꯑꯗꯨꯒ ꯒ꯭ꯔꯥꯐꯤꯛꯁꯀꯤ ꯃꯇꯥꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯒ ꯌꯦꯡꯂꯒ ꯁꯣ ꯁ꯭ꯃꯨꯠ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯕꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯁꯣ ꯁ꯭ꯃꯨꯠ ꯑꯁꯤꯗ ꯊꯝꯂꯕ ꯃꯇꯨꯡꯗ FPS ꯍꯥꯏꯔꯤꯕꯁꯤꯁꯨ 30 FPS ꯁꯤꯗ ꯈꯟꯕꯤꯔꯣ ꯑꯗꯨꯒ ꯑꯦꯟꯇꯤ ꯑꯦꯂꯥꯏꯖꯤꯡ ꯂꯩꯕꯁꯤꯗꯤ ꯗꯤꯁꯦꯕꯜ ꯑꯗꯨꯝ ꯊꯝꯕ ꯌꯥꯔꯦ ꯑꯗꯨꯒ ꯁ꯭ꯇꯥꯏꯜ ꯁꯤ ꯀ꯭ꯂꯥꯁꯤꯛ ꯂꯩꯔꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨ ꯀ꯭ꯂꯥꯁꯤꯛ ꯊꯝꯒꯦꯔꯥ ꯀꯂꯔꯐꯨꯜ ꯊꯝꯒꯦꯔꯥ ꯑꯗꯨꯗꯤ ꯁꯣꯝꯒꯤ ꯃꯣꯠ ꯂꯩꯔꯦ ꯑꯗꯨꯒ ꯁꯦꯗꯣꯁꯤꯗꯤ ꯁꯨꯝ ꯁ꯭ꯀꯤꯞ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯔꯦꯟꯗꯔꯤꯡ ꯀ꯭ꯋꯥꯂꯤꯇꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯣꯗ ꯊꯝꯒꯗꯕꯅꯤ ꯃꯥꯒꯤ ꯔꯦꯟꯗꯔꯤꯡ ꯀ꯭ꯋꯥꯂꯤꯇꯤ ꯑꯁꯤ ꯂꯣꯗ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯂꯥꯏꯠ ꯏꯐꯦꯛ ꯗꯤꯁꯦꯕꯜ ꯇꯧꯕꯤꯔꯣ ꯑꯗꯨꯒ GPU ꯑꯣꯞꯇꯤꯃꯥꯏꯖꯦꯁꯟꯁꯤ ꯑꯩꯈꯣꯏꯅ ꯏꯅꯦꯕꯜ ꯇꯧꯕꯤꯒꯗꯕꯅꯤ ꯃꯁꯤ ꯏꯅꯦꯕꯜ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯈꯔ ꯃꯈꯩ ꯂꯩꯒꯅꯤ ꯑꯗꯨꯅ ꯃꯁꯤ ꯏꯅꯦꯕꯜ ꯇꯧꯕꯤꯔꯣ ꯃꯗꯨꯒ ꯁꯦꯞ ꯀꯟꯇ꯭ꯔꯣꯜꯁꯤꯁꯨ ꯏꯅꯦꯕꯜ ꯇꯧꯕꯤꯔꯣ ꯃꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯦꯞꯁꯤꯗ ꯁꯨꯃꯛ ꯆꯪꯕꯤꯔꯣ ꯍꯥꯏꯔꯤꯕ ꯑꯦꯛꯁꯦꯞꯁꯤꯗ ꯆꯪꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯔꯟ ꯒꯦꯝ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯔꯟ ꯒꯦꯝꯁꯤꯗ ꯆꯪꯕ ꯀꯥꯟꯗ ꯁꯨꯃꯛ ꯑꯩꯈꯣꯏꯒꯤ PUBGꯗꯨꯃꯛ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏ PUBGꯒꯤ
ꯒꯦꯝꯒꯤ ꯃꯁꯤꯒꯤ ꯁꯨꯃꯥꯏꯅ ꯔꯟꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤ ꯔꯟ ꯂꯥꯛꯑꯒ ꯁꯨꯃꯛ ꯁꯥꯟꯅꯕ ꯌꯥꯔꯦ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯑꯩꯗꯤ ꯒꯦꯝ ꯑꯁꯤ ꯃꯨꯊꯠꯆꯒꯦ ꯍꯥꯏꯔꯤꯕ ꯔꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯁꯥꯟꯅꯕ ꯉꯝꯃꯒꯅꯤ ꯂꯦꯛ ꯑꯣꯏꯕꯗꯨ ꯈꯔ ꯃꯈꯩ ꯇꯥꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯦꯡ ꯆꯠꯄ ꯑꯗꯒꯤ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯁꯥꯐꯒꯅꯤ ꯍꯥꯏꯔꯤꯕꯁꯤ 2GB RAM ꯑꯣꯏꯕ ꯃꯣꯕꯥꯏꯜꯁꯤꯡꯗꯗꯤ ꯈꯔ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯕꯨ 3GB RAM ꯑꯣꯏꯕ ꯃꯣꯕꯥꯏꯜꯁꯤꯡꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ GFX ꯇꯨꯜ ꯑꯁꯤ ꯌꯥꯝꯅ ꯀꯥꯟꯅꯩ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤꯗꯤ 2 something GB ꯁꯤ PUBG ꯃꯣꯕꯥꯏꯜꯅ ꯀꯟꯈ꯭ꯔꯁꯨ ꯁ꯭ꯄꯦꯁ ꯈꯔ ꯂꯦꯝꯍꯧꯋꯤ ꯂꯦꯝꯍꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ GFX ꯇꯨꯜ ꯑꯁꯤꯗ ꯆꯪꯉ ꯑꯩꯈꯣꯏꯅ ꯃꯥꯏ ꯒ꯭ꯔꯥꯐꯤꯛ ꯑꯗꯨꯒ ꯃꯥꯏ ꯔꯤꯖꯣꯂꯨꯁꯟ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯗ ꯊꯝꯂꯒ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯡ ꯆꯠꯄ ꯂꯦꯛ ꯑꯣꯏꯕꯁꯤ ꯀꯌꯥ ꯌꯥꯎꯗꯅ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯁꯥꯟꯅꯕ ꯉꯝꯃꯤ ꯑꯗꯨꯕꯨ 2GB RAM ꯑꯣꯏꯕ ꯑꯦꯟꯗ꯭ꯔꯣꯏꯗ ꯃꯣꯕꯥꯏꯜꯁꯤꯡꯗꯗꯤ 2GB something ꯈꯔ ꯍꯦꯟꯅ PUBGꯁꯤꯅ ꯀꯜꯂꯛꯄꯅꯤꯅ ꯑꯗꯨꯅ ꯑꯗꯨꯝ ꯁꯥꯟꯅꯕꯗꯤ ꯌꯥꯏ ꯑꯩ ꯏꯁꯥꯃꯛꯀꯤ ꯐꯣꯟꯁꯤꯁꯨ ꯁꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯈꯔ ꯃꯈꯩꯗꯤ ꯑꯁꯨꯃꯛ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁ ꯑꯗꯨ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯗꯕꯅꯤꯅ ꯁꯨꯝꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯃꯇꯝꯗ PUBG ꯑꯁꯤ 2GB RAM ꯑꯣꯏꯕ ꯑꯗꯨꯒ 3GB RAM ꯑꯣꯏꯕ ꯑꯦꯟꯗ꯭ꯔꯣꯏꯗ ꯃꯣꯕꯥꯏꯜ ꯄꯥꯏꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯣꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯂꯦꯛ ꯑꯣꯏꯕ ꯌꯥꯎꯗꯅ ꯁꯥꯟꯅꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯑꯩꯅ ꯊꯝꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯏꯟꯗ꯭ꯔꯂꯥꯏ ꯑꯣꯜ ꯏꯟ ꯋꯥꯟ ꯑꯁꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯜ ꯑꯥꯏꯀꯣꯟ ꯑꯗꯨ ꯅꯝꯕꯤꯌꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯊꯪ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯑꯅꯧꯕ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯌꯥꯕ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯩ ꯊꯥꯒꯠꯆꯔꯛꯀꯅꯤ ꯑꯣꯜ ꯏꯟ ꯋꯥꯟ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯤ ꯈꯛꯇ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯃꯦꯗꯤꯅꯆꯤꯡꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯩꯅ ꯁꯨꯃꯛ ꯑꯩꯈꯣꯏ ꯈꯪꯖꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯍꯩꯖꯕ ꯈꯨꯗꯤꯡꯃꯛ ꯁꯦꯝꯖꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯌꯥꯝꯅ ꯊꯥꯒꯠꯆꯔꯒ ꯁꯤꯌꯥꯔ ꯇꯧꯖꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯌꯥꯅꯅꯕ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯟꯇꯔꯇꯦꯟ ꯑꯣꯏꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯔꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ